ꯅꯨꯡꯁꯤꯡꯒꯣꯝꯖꯥ ꯏꯕꯨꯙꯧ ꯍꯔꯥꯎꯕ ꯖꯒꯣꯏ ꯑꯀꯣꯟꯕ ꯎꯠꯈꯤꯕ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯀ꯭ꯔꯤꯁꯅꯗꯥꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯔꯣꯁꯤꯕꯤꯅ ꯃꯄꯨꯡ ꯐꯥꯅ ꯏꯕꯨꯙꯧꯒꯤ ꯖꯒꯣꯏ ꯑꯀꯣꯟꯕ ꯁꯥꯕꯤꯈꯤꯕꯒꯤꯗꯃꯛ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯃꯔꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯈꯥ ꯇꯥꯅ ꯊꯧꯔꯝꯅ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯨꯝꯖꯥ ꯆꯍꯤ ꯑꯁꯤꯒꯤ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯂꯩꯔꯣꯏ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯈꯥ ꯇꯥꯕ ꯊꯧꯔꯝꯁꯤꯡ ꯆꯠꯊꯒꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯀꯃꯤꯇꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯕꯣꯠꯁꯣꯡꯗ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯀꯨꯝꯁꯤꯗꯤ ꯅꯨꯃꯤꯠ ꯃꯉꯥꯅꯤꯈ ꯍꯔꯥꯎꯕ ꯂꯣꯏꯁꯛꯅ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤ ꯌꯦꯡꯉꯒ ꯖꯒꯣꯏ ꯂꯣꯏꯁꯟꯕꯁꯤ ꯌꯦꯡꯉꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯣꯡꯊꯣꯛ ꯌꯥꯕꯤ ꯐꯪꯕ ꯂꯩꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯊꯥꯔꯒ ꯂꯝꯂꯦꯟ ꯃꯥꯒꯤ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯈꯣꯡ ꯇꯝꯄꯥꯛ ꯃꯃꯤꯡ ꯍꯥꯏꯅ ꯀꯧꯔꯤꯕ ꯌꯦꯛꯇꯦ ꯁꯂꯥꯏ ꯇꯣꯏꯅ ꯈꯨꯟꯗꯥꯗꯨꯅ ꯄꯥꯟꯊꯔꯤꯕ ꯃꯄꯥꯔꯤ ꯃꯃꯨꯡ ꯀꯌꯥꯕꯨ ꯀꯨꯝꯁꯤ ꯀꯨꯝꯌꯥꯗꯤ ꯉꯁꯤ ꯉꯥꯔꯤꯉꯩ ꯁꯥꯗꯨꯅ ꯍꯧꯈꯤꯗꯨꯅ ꯂꯣꯏꯊꯣꯛꯄ ꯁꯥꯗꯨꯁꯤꯡ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯀꯨꯝꯁꯤ ꯀꯨꯝꯌꯥꯗꯤ ꯉꯁꯤ ꯑꯋꯥꯅ ꯀꯧꯗꯅ ꯏꯁꯤꯡꯅ ꯊꯣꯛꯇꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤꯗꯒꯤ ꯀꯩꯅꯣ ꯃꯥꯡꯉꯤ ꯍꯥꯏꯅ ꯀꯔꯤꯁꯅ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤ ꯇꯤꯟꯕꯤꯔꯤꯕ ꯂꯥꯏ ꯑꯁꯤ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯥꯏꯄ ꯏꯃꯥ ꯏꯕꯦꯜ ꯏꯆꯦꯜꯁꯤꯡꯁꯤꯅ ꯑꯄꯨꯟꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯊꯧꯔꯝꯅ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯅꯖꯔꯤꯕ ꯆꯤꯡꯖꯥꯏꯕꯗ ꯍꯔꯥꯎꯕꯗ ꯂꯩꯍꯣꯡ ꯅꯨꯃꯤꯠ ꯍꯥꯏꯖꯕ ꯇꯥꯏ꯫ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯄꯨꯕꯤꯈꯤꯕ ꯈꯪꯅꯖꯔꯤꯕꯁꯤꯡꯒꯤ ꯃꯤꯡ ꯍꯧꯖꯤꯛ ꯑꯝꯇ ꯂꯥꯎꯊꯣꯛꯆꯒꯦ꯫ ꯈꯨꯃꯨꯛꯆꯪ ꯏꯕꯣꯝꯆꯥꯁꯤꯡ ꯂꯥꯏ ꯂꯩꯀꯥꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯣꯡꯆꯔꯤ꯫ ꯁꯔꯥꯡꯊꯦꯝ ꯑꯃꯣꯜꯁꯤꯡ ꯃꯩꯇꯩ ꯂꯥꯏ ꯂꯩꯀꯥꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯣꯡꯆꯔꯤ꯫ ꯂꯩꯊꯥꯡ ꯄꯨꯒꯗꯕ ꯈꯨꯃꯨꯛꯆꯪ ꯏꯁꯣꯔꯖꯤꯠ ꯇꯄꯥꯏ ꯁ꯭ꯀꯨꯜ ꯂꯩꯀꯥꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯣꯡꯆꯔꯤ ꯑꯃꯗꯤ ꯁꯔꯥꯡꯊꯦꯝ ꯀꯨꯇꯤꯂꯥꯟ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯅꯕ ꯅꯣꯡꯆꯔꯤ꯫ ꯁꯦꯝꯄꯣꯟ ꯄꯨꯕꯤꯒꯗꯕꯤ ꯀꯩ ꯈꯪꯅꯖꯔꯤꯕꯤ ꯈꯨꯃꯨꯛꯆꯪ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯑꯃꯗꯤ